Matam asi 1990s ni. Europe ta leiriba angangsing asi yamna haraurami. Paris ta Disneyland ama mapung fana semgalakhi. Angang ani si Switzerland dagi mafam asi tamna lakbani. Makoina mama mapada mafam asi da pubinaba matam kuina dagi haiduna lakhibani. Haujikti makoi ani mafam sida leire. Amadi mafam asi makoina khalamba adudagi yamna hena nuwairami. Tasengna mafam asi khwaidagi haraukta yamna leiba mafam ama oiribani. Park simina pick thalami. Main Street ta Delhi Palace chatli. Makoi asi Disney movie amada yawba chap manarami. Amadi makoi gi maning da leiriba asina park asigi centerpiece oiriba yamna fajaraba castle amani. Sanama chugi castle gi maton thangba saruk asi nungsa mangal da langna lei. Ahan ba yengbadi makoi asi icham chamba imung dagi mali. Adubu makoi asi Southeast Asia dagi diplomats ni. Makoi ni Europe ta koi balakbani. Angang sing aduna peret chatpa adu yengli adubu makoi gi pukning adudi castle tamna chingshili. Tasengbadi makoi asi yamna thak wangba imung dagi. Nupa masa asina saruk daba matamda mahak masagi empire ama leigadoribani. Aduga nupi masa asina saruk daba matamdana khwaidagi sathiba nupi ama oigadoribani. October 2024 Pyongyang, North Korea. Drone ama country gi capital da crash tawrami. Masina anti-North Korea propaganda yawba chena kaya yeli. Masi South Korea daki tharak pa soidan oiramgani. Chahi kaya sa tharak liba country ani gi wara sige manung chanba thawdok amani. Regime masina official statement ama issue tawki. Karigumba South Korea na military tension thokannaba honarabadi. Makoina khwaidagi fattaba fall phangani haina warning tawki. Masida fattaba fall haidibasi nuclear missile sijanabani. Border asi military kuchukalai matik jana thamki amari open fire tawnaba standby da leiki. North Korea dagi nuclear threat lakpa asi anauba natte. Kim Jong Un na matam kuina dagi yumlon nariba leibak asida threaten tawduna lakhibani. Amari nuclear kuchukalai asibu mayama mangda uthokli. Adubu masida hanaga manadaba ama yawi. Masigi threat asi Kim Jong Un dagi natte. Masi mahaki machanupi oiriba Kim Yo-jong dagini. Mahak asi miyamna mamang da su ukrabani. 2018 gi February da South Korea da pangthokpa Winter Olympic Games da Kim gi family na chahi kaya gi matung da ihan hanba oina South Korean soil da khongdaki. Numit humni chupna Kim Yo-jong na media bu pukning chingsilami. Meeting na chingba kaya da attend torami. Mahak na South Korea gi President Moon Jae-in ga khut sokna duna amadi chaklen ama pun chaminaki. Mahakti magi mabungi matawgumna miyamna threaten tawdi mahak yengbada chinglemi ingtapna wangang amadi diplomatic oi attend matam kharagi oina North Korea da awonba ama lakadawba malui masina santi oiba anoba ira ama hawrakadawba malui adubu South Korea miyamna Yo-jong gi saklon ama khaktani uribasi yamna thuna PRITHIBI pummana mahaki atopa saklon adubu uba fangnagani. North Korea asi control amagi makhada same khiba country ni. Regime masina yamna checksin information khodimak senadun leidi. Kim family asi ruler oiba khak nattana makogi power asi ngamkhai leiti. Makoina hana dagi yatuna thamlaba lambi bu follow tawri. Policy decision amadi regime masina tawri ba thabak khodingmak karigumba amagi dabak tawri bani. Madudi Kim dynasty asi lisang sitna lehoba sini. Kim Yo-jong asi 1987 natraga 1989 da poklamba yai. Masi verified tawba yamna lui. 2011 da Kim Jong-il asi khanghodana leikide. Mahaki machanupa atomba Kim Jong-un asi mahaki successor ni haina lauthoki. Mahaki mapagi funeral da chahi nauribi nupi amana amuba firol settuna mang adubu nakanda non tharaga leimai de yengduna mahaki maning da leptuna leiri. Nupi asisu mayam gumna kapli. Mahaki maming asi kanamatana khangde. Kim Yo-jong na mahaki punsi chuppa mami amagum leiri. North Korea da fauba lei haibasi kanamata khangde. Photo officially mentioned tauba amadi state media da mahaki mari makhong amatta leite. Adubu masi pumnamak asi president ki succession taugi matang asida honglakhi. Ahanbada mahakna assistant amagumna tuminna mathau masa khangna leikhi. Mahakna mabungi clipboard paiduna magi nakanda leptuna leidi. Arumba crystal astray ama chain smoking dictator sina
churup mathi khiktanaba paiduna leiri mayamnadi mahak asi assistant ama oina khanari adubu munna yenglurabadi mahak asi Kim Jong Un ga loina duna ta leiri ki moment singda mahak ki maningda leptuna leiri foreign analyst singna mahak asi khang bahuraki intelligence agencies journalist amadi detectives singna chap manaba wahang ama hangnarakhi nupi asi kanano Kim Jong Un gidi nupi asi yamna close oiba chetna thajaba misak ama oigini natraga mahakka thajaba family member ama soidana oigini makhoi anina angang oiringade Europe ta leiramba adu karigumba amagidamakta oiramba yai Switzerland mid 90s da North Korean angang anina Bern City da leiba private school amada enroll tauki official oina makhoi asi diplomats ki machani adubu makhoi ki passport maming asi di fake makhoi asi North Korea gi khwaidagi powerful oiba imungi macha masuni haibasi kanamat khanglamde mafam asidadi makhoi ani asi Pyongyang dagi lapna lakpa foreigner angang ani khang makhoi ki classmates singdadi makhoi asi icham chamba angang malibani amadi makhoi ki fajaraba apartment aduda marup sing kauduna acha athak chaminari skiing trip chali Europe sin thungna koiba chali amadi Disneyland koiba chali makhoi asi icham chamba imung amara adu natte makhoi ki mama asi asengba mama natte koyong suk asi makhoi ki madom chani mahakpu angang ani asi yangsinnaba Switzerland da tharakpani sahi kharagi matungda mahak US da chenki aduga mafam aduda lotun leki koyong sakna kona post hairaki mahak asi Kim Jong Un amadi mahakki machanupi Kim Yo-jong bu senanaba Switzerland da tharakibni amadi makhoi ki sajinaba mamagi matogum nongma diplomat ani asisu put launa manki warning amadi goodbye na chingba kadimata leiramde Kim Jong Un amadi Kim Yo-jong school dagi lakthoklaga North Korea da amuk hanna purakhi Kim Yo-jong na Switzerland dagi halaklaba matung Pyongyang da leiba Kim Il-sung University da computer science tamki 2014 da supreme leader oiraba chahi ahongi matung mahakki mabung asi aruba medical treatment ama chathaba taki matam aduda Kim Yo-jong na state duties pumba purami chahi loiramdai matam da mahakpu party ki ahanba amadi education department ki deputy director oina khanki department asina North Korea manungi news article speech amadi image pumba control tawribani 2017 da Kim Yo-jong asi official oina North Korea ki single party system ki politburo oina khanki hojikti mahak asi khwaidagi wangba table of power da mafam ama kanmangamle adubu mahak ki talent asidi propaganda da oina leiri Kim Jong Un na chatpa mafam khudingi mahak su chatli Kim Jong Un gi mami gu mahak su ingari masi machin nupi ama oina natte adubu mahak ki PR manager oirebani mahak na Kim Jong Un laktringai stage semjil sajali amadi Kim Jong Un chatkraba matung inatuna adum chatki chahi amagi matung mahak ki punsigi ihan han boina mahak na center states loba horakhi North Korean leader Kim Jong Un gi machin nupi asi 1950 dagi 1953 phawba sathagi ba Korean War gi matung da South Korea da chatpa ahan family member oiki Kim Yo-jong asi Winter Olympics ki opening ceremony yawba awangba thaki delegation amani 2018 Winter Olympics da mahakna South Korea amadi international press pungning singsinki amadi masigi marumda strategy amal leiribra chahi kya ama Kim Jong Un asi ngakpi ba haitraba dictator nuclear ki matang da dum khanduna leiribu nupa amani haina launari Yo-jong gi lamjing makhada mahaki image asi kharidi safarakli Yo-jong na yamna chekchinna mabungi image asibu phagatna bhodari 2018 da North Korea asi ahong bukhara lakadra haina khanari mahakna Saturday numitta president Moon ga unagadawri karigumba meeting asina phajana loisillabadi masina president Moon amadi Kim Jong Un anigi marakta inter Korean summit ama pangthokpa yabgi foundation oigadawribani haina expert kayana fongdokli tha ani leiraga Kim Jong Un amadi South Korean president Moon Jae-in border da unaki makhoina khud choknaki amadi punna nokminaki side animaktagi thagat wahai amadi khubak kanna khunaki masigi chahi simaktada Donald Trump amadi Kim Jong Un na Singapore summit da unaki leader ani asina achauba table amada famduna historic oiba document ama sign tawnari masida North Korea na denuclearize tawbagi apam fongdokli haina joint declaration tawri Trump ki nakanda leiri basina president's secretary of state
Mike Pompeo ni. Kim Jong-un gi nakanda leiriba asina mahakki machanupi Kim Yo-jong ni. Mahakna leptuna leiri amadi mayamna khwaidagi kinariba nuclear power asina disarm tawba yana leiriba firma asi tuminna yengduna leiri. Adubu kariguma kharedi mahakna lotuna thamba male. Mahakki mawong mataw, mahakki gestures, mahakki minok pumnamak asi yengmada sasinnaba male. Amadi thawong khudingmak hanadagi calculate tawraba male. Amadi masi haurakpada ngairibani. Evidencing asi yamna limited oi. Adubu aikoina khangbada mahakna South Korea amadi US ki communicator role lawribani. Amadi mahak asi party apparatus ki propaganda function su tawribani. Vienna da leiva Central European University da political scientist ama oiriba Ildar Dominov na North Korea gi power structure asi study tawba matamda Kim Yo-jong asi North Korea gi propaganda chief oiramgani haina hai. Mahakna pham pairakpa matamdagi regime asiga atoppa lamsinga communication tawbada ahongba kaya laki flexible oiba hauraki amadi online da fawba paw fawdok phawjin tawnaraki. YouTube kumba western platform asi pusinduna North Korean point of view sangdokna basu hotnari. Kim Yo-jong gi midyang khada North Korean propaganda asi digitalization tawrami. Yo-jong gi anauba role asi regime gi chief foreign policy mouthpiece oigani haina thajanari. 2020 da Yo-jong na liaison officer du thugaina order tawki. Office asi Karsong da leiba embassy gumba mafam amani. Mafam asi chahi ani gi mamangda country ani asi gi marakta paw fawdok phawjin tawnaba sakhibani. Mahakki yamna chinglemnaba minok adasu hojikti mangkhre. Amadi mahakki fajarba wahaising adu hojikti akibagi masak oirakli. 2022 da Kim Yo-jong na yamna tangna leibak asida public speech ama pirami. Masi North Korean public na state media da mahakki khonjel taba ahanbani. Masigi thauram masi mahakna mabungbu kai khumnabu utpa amadi thagwanga thagatnabugidamak pangthokpani. Mahakna sumna haiki Kim Jong-un asi laihau yamna kanna tawri adubu mahakna mitkut ama fawba pothakidi. Mahakki miyamgidamak khannuna ta leiribani. Official singna mamittagi mapi taithoknarami. Tasengbasu Kim Jong-un asi COVID naribani. Adubu Kim Yo-jong gi mafamdadi Kim Jong-un gi yaknabasi COVID natte adubu South Korea ni. 2024 da South Korean activist singna borderland sinduna chebang kaya thazilakhi amadi Kim Yo-jong nasu marugi pawkhum piki. Mahakna balance jinaduna fatta haudi amadi amangba yaw bek kaya ama South Korea da thaki. October da mahakna Ukraine amadi South Korea sibu US na loiba hui ni haiduna thina chaiki. Amadi atopa return statement amada asumna haiki aikhoi gi chana pathapasi sunghong hongloi. Sanction pressure amadi threats mayam asina aikhoi bu thingba ngamlabra. Nasina aikhoi bu hena mapangal kankhat hallibani. Aikhoi apang manatte amadi aikhoi bu ahong purak nabagidamak apang mathawong sing tawridabani. North Korea na US da agreement tawna khiba adu masing fawba thana khidi. Nuclear program losinbagi mahutta makoina saruk ani hena hengat hanki. Missile testing maning makhatamna tawraki. Tanja asida South Korea amadi US na makoigi apunba military exercise makhacha tharaki. 2023 da US President Joe Biden na South Korea da military support piki. North Korea amadi South Korea gi marakta nuclear war asi matam amada hekta thorakpa yaribani. North Korea su makoigi michang khomba horaklami. June 2024 da Kim Jong-un na Russia gi President Vladimir Putin ga military pact ama sign tawrami. Aduga military gi mateng pangnagani haina wasak lawnaki. Yamna thuna North Korea na lanmi lising kaya Russia amadi Ukraine war asida mateng pangnawagidamta thaki. Haujikti North Korea na conflict asi makoigi border khakta nattana atopa mafamda su sandorakli. Amadi tanja asida Kim Yo-jong na yamna sathiba mawongda threat mathang PRITHIBI gi miyamda piri. Mahakki mabung asina section na afava chanbi haiba leader amagi mawong matawduno tawrakli. Makhoi anina role asi onthok uzin tawnarabra. 2024 da North Korea na yamna strange oiba propaganda video ama thadorkli. Video asida angang singna click paiduna haiduna haraun sanari. Factory workers singna khuba khuduna isai sakli. Lanmi singna orchestra da violin khongli amadi NUPI lanmi singna momo noktuna laibagi saktam sing yawi. Makhoi asi yamna harauta yamna lai. Adabu masi toksinaba ngaktali amadi video asi yengbada nokning mafawri bani. Asengbada North Korea asi masigi yamna khetnari. Mafam asidari aranba khajiktang tawbada faraga kaisum sangda namsili amadi
मिया ममांग पुथोक्तुना हातोक्लिबनि मसागी लेबाक मक्तदा प्रजा सिंग असि होस्टेज अमा ओइरिबनि कंट्री असिना नौना सेमगत सागतपगी महूत चाकतांग बथोखल्ली सर्वाइवल की महूत खुदसु खुदलाइबु हेन लूना लौरी फूड सप्लाई की महूत मिसाइल टेस्ट अमदी वारी वताई सानादुना यासिन्नब पुरकपगी महूत न्यूक्लियर थ्रेट्स तौरी यामना तमथीबा मओंगदा पालिबा लेबाक अमनी यामद्रबरे न्यूक्लियर वारहेड्स यांखैदी मखोइगी खुच्छा मतोंदा लेइरिबनि किम डायनास्टीना पावर असि मपादगी मचादा अदुमक सिनरी किम जोंग उनगी हक्चांग असि यामना फचिलक्ते महाक चही निफु हेनबता ngairibani चुरुप अमदी यू यामना थकपना मरम ओइरगा महाक असि हार्ट यावना हेल्थ इश्यूज कया अमा लेइदे हाइना पाउ तानारि करिगुमा फत्तनुंदा थोक्लबदी महाके सक्सेसर असि कनाना ओहेगुनी हाइबसि खंगनदे महाके सक्सेसर असि नुपारी ओइररोय नॉर्थ कोरियाना अनौब किम अमा पब्लिक ता इंट्रोड्यूस तौरकी महाक असि किम जोंग उनगी मचानुपी किम जू ए नि महाक असि मिसाइल लॉन्च तौफमदा मपागी मनाक्ता लेप्तुन लैबा हेक हेक उबा फंगली मसी चही नौरीबा अंगांगी ओइनदी अकीबगी मसक महाक असि मथंगी सुप्रीम लीडर ओइरकनी हाइना एनालिस्ट सिंगना थाजनरी अदुबु तसेंगबरे किम जू ए असि चही 13 खक्ता ngairibini करिगुंबा महाकी मपाना खंगहौदुना सीख्रबदि महाकना रूल तौबा हाइबसि अवाबा ओइगदौरबनि अदुमकपु नुपी सिंगना किम जोंग उनगी रेजिम असिदा अचौबा रोल कया लौरबसु कंट्री असिदि नुपाना डोमिनेंट ओइदिबनि नुपी सिंग असि स्टेट ऑफिशियल सिंगदगी सेक्सुअल वायलेंस फोर्स लेबर अमदि सिस्टेमेटिक एब्यूज कया अमा तोइना मायोकनरी नॉर्थ कोरिया थादोक्तुना चेलिबा मियोय अयामना नुपी ngaktani मखोइना चाइनादा अयामना चंगसिल्ली मखोइ सिंगी मरक्ता मयाम अमदि फारबा मतुंग ओट नैबिरिबनि मरमदि नॉर्थ कोरिया थादोक्तुना चेनबा हाइबसि यामना लूबा अमनि करिगुंबा नुपी अमना किम जोंग उनबु सक्सेस तौगे हाइरबदि महाक असि हानादगी पावर एक्सपीरियंस अमदि थबकसिंग पांगथोकनबा अथॉरिटी लैबा मिसक अमा ओइगदबनि अदुना महाकी मचनुपी असिदा तारम मतम अमदा इंगतपना चिंगलेमना लैरंबा किम योजोंग असि हौजिक्ति नॉर्थ कोरियादा ख्वाइदगी शक्ति लैबा अमदि किनरिबा मिसक अमा ओइरखि महाकी मित्यंग मखादा रेजिम मसिना मखोगी ग्लोबल इमेज असिबु मैनिपुलेट तौबा असि चप चाना हैखि अदुबु महाकी पावर असि सुकनगी वांगांग बखक नत्ते 2021 दा किम योजोंग ना महाकी मबुंगना चटलंबा लंबी असिदा चटली हाइना रिपोर्ट कया अमा लाक्ति सोर्स कया अमरगी मटुंग इन्ना महाकना थाकवांगबा गवर्नमेंट ऑफिशियल्स कया अमा महाकना मखोइसिंग असि हाइनदि हाइबगिदमक्ता हातोकनबगी ऑर्डर तौखि अदुबु महाकी ख्वाइदगी साथीबा अमा हाइरगदि महाक असि किम जोंग उनगा ख्वाइदगी नकनबा मिसकनि अमदि किम जोंग उन महाकी सस्पेंड असिबु ख्वाइदगी हेना थाजरिबनि महाकना करी तौरकनी अमदि कराई फाउबा तौरकनी हाइबसि कनामत्ता खंगबा ngamde